खुलुमजरी SKTV News yengbiriba pumnamakpu YAIPHABI tawremna taramna okchari ahanbada maruoiba pau Kumjali singani sumna magi June 19 gi thogdoki matangda CBI na file tawrakhiba closure report CJM Imphal West na yakhidre CRPF ki personnel 38 court ta karaknaba khanghankhre Manipur dagi lut tawkhiba khuchukhulai sing general election pangthoknabagi sem sariba Bihar yaurakle haibu wafam NIA na khangba ngamkhre haidi Churachandpur district ki ti khonom phai khulgi khulakba mangthang haukib lo na thingkhraba United Kuki National Army ni chingnaba Kedar Singh na tamthina furambadagi leikhidre haidi Amasung JJM scheme makhada lamlongai da thaknabai sing fangdana fanghale hariba simari leinaba authority na numit 10 fawbagi manungda sengdoraknaba taksilakri Hauzik pau sandokna pizari Kumjali singani somna magi June 19 gi ihauda Security Force na nongmai na kapadagi miyoi 13 leikhidabagi thogdoki matangda Central Bureau of Investigation CBI na file tawrakhiba closure report adu Chief Judicial Magistrate CJM Imphal West na Sorokhaibam Sadanandana yakhidre CJM Imphal West Sorokhaibam Sadanandana thokiba order gi matung inna Nagalal Halub NSCN IM ga India lenga ka ceasefire extend tawnaba Yanakhiba wafamdagi miyamna irang horaktuna lisingani subna amagi June 19 gi miyamgi ihau lakhi maduda Imphal da security force na nongmai kapada miyoi 13 gi punsi longkhiba adugi matangda thijinbagi thabak chatharakhiba CBI na pikhalakpa closure report adu CJM Imphal West Sorokhaibam Sadanandana yakhidabani thogdo adugi matangda accused oiriba CRPF ki Marfumathoi suba madi chamakun mathoi suba battalion ki personnel 38 ki mathakta CJM asina Indian Penal Code ki section 302 amasung 34 ki makhada cognizance lokhi court ki observation da Rajbhavan amasung Chief Minister Banglo manakta ngaksen bagi mathau tawkhiba CRPF ki personnel singna open fire tawkhi maduda miyoi kaya asiana thoki thogdo adugi matangda CBI ki closure report asi premature oi haina phongdokhi masigi mathakta firing gi order pikhibagi matangda district magistrate executive magistrate amasung police officer sing gi statement da manadaba kaya laikhi haina supali Phiba masida thogdo asigi case loishin bahaibasi achumbabu na thaiba oigani hairi pumnamak asi yenglaga case asi criminal preliminary case oina amuk khana register tawna ba khanghaladuna CRPF ki accused personnel 38 adu akupa warol thamduna makhata ba proceeding sing paikhatna ba chahi asigi November 15 da court karakna ba sumon issue tawkhi panbayabadi extrajudicial killinga mari leinaba ifam amasung Union of India sigi case ta Supreme Court of India na direction pikhibagi matung ina CBI na kumjal isingani 19 gi December da case asi nauna register tawkhibani amaromda Independent Commission of Inquiry gi maikai dagi su mamang thakta June 19 gi thogdokta Khongjang loising mathakta Manipur Police amasung CRPF na ka henba sakti sijinakhibagi khudam phangkhiba laikhrabani Manipur dagi lut tawkhiba khuchukhulai sing general election pangthoknabagi sem sariba Bihar yaurakle haibu wafam National Investigation Agency NIA na khangba ngamkhre haidi hiramasigi matangda National Digital News Platform ama oiriba ETV warakna file tawrakhiba report amana haidi NIA na Manung hutna chathaba thijin humjin bagi thabakta Manipur amasung Nagaland dagi Bihar tamna khuchukhulai kaya marum smuggling tawre haibu wafam khangba ngamle haidi Kumjali singani kun mari gi smuggling case amaga mari leina na accused oiba Bihar gi Vaisali district ta leiba Sandeep Kumar Sinha Eli Chotu Lala kaubamiyoi amagi yumda handakte NIA na thiba humbagi thabak chathaki maduda 9mm gi pistol ama 9mm gi live round maru 19 pistol gi magazine ani double barrel 12 bore gun ama 12 bore gi live round maru 35 sel oina lupa lakh mari lising kunmathoi amadi atai maru oiba machak mathum kaya amasu fagat pangam khi hairi NIA na chathaba kumjal lisingani kunmari gi
arms smuggling case amagi thizin humzin bada Sandip hariba miyoy asi case asida mapung oina chenariba Vikas Kumar ga yamna naknaba misakni haibasi khangbangam khibaga loinana arm trafficking gi thabak thoramda achoba thodang lawi haiba wafam asisu thizin humzin ba adudagi khangbangam le hairi Manipur dagi lut tawkhiba khuchu khutlai kaya marum Bihar yorakre haibagi oithokpa chawna lairi haina security official amana phongdorakhi Churachandpur district के मनुंग चन्ना लेबती खोनोम फाइ खुलगी खुलाकवा मांगथांग हाउकिप लोना थिंख्रबा यूनाइटेड कुकी नेशनल आर्मी UKNA नि चिंगनबा कैडर सिंगना तमथिना फुरमबदगी लेखिद्रे हाइदी हिरामसिगी मतंगदा फोंगलकपा तोंगान तोंगान न्यूज रिपोर्ट की मतुंग इना चुराचांदपुर डिस्ट्रिक्ट के हेंगलेप सब डिवीजन की मनुंगदा लेबती खोनोम फाइ खुलगी खुलाकवा मांगथांग हाउकिप ngarang nungthil pung mariga makhairom tabada sakhangdaba UKNA gi cadres oiramgani chingnaba singna Tamthina Furambani Haidi, Tikonom Faikul Asi, Manung Hanjina Laiba, Amadi, Lambi Thongmatik Chadaba Maramna Soklaba, Mangthang Haukip Asi, Kaupijang Kul Fauba Puthoraki, Mafam Adudagi Mahak Churachandpur District Hospital Tamna Puduna Makhataba Laying Chatana Bahotnaki, Adumakpu, Asokwana Maram Oiraga, Mahak Kaupijang Kuldagi, Churachandpur District Hospital Tamna Chatpagilambida, Laikidabani Haidi, Taudo Aduga, Mari Lainana. Hangle Police Station the case ama register tawkhibaga loinana makhatana thizin humjimbagi thabak chathaba hokre laikhidraba mangthang haukip khunja singda sinakre hairi nakalamaromda khonom faikulgi khulakba mangthang haukip ta chatharam khiba thawong adu hangle headquarter area chief association na akan bamongda yaning daba phongdokli haina pau asina makhatari Jal Jeevan Mission Scheme gi Har Ghar Jal gi makhada lamlongai da laiba yumthong yankhai yauna primary school amadi Anganwadi Center ahumda thaknaba ising fanghanba tawdana ising fanghale hairiba se mari lainaba authority numit tarani fawbagi manungda sengdoraktaba tarabadi akanba khongjang changsilagani haina Kadangban Gram Panchayat ki chairperson N Bobina phongdorakli wafama singasi Imphal West District ke manung channa laiba lamlongai Development Youth Club LDYC na sinduna lamlongai community hall da Hiramasi matang na pangthokpa miyamgi mifam amaga mari lainana mahakna phongdokhibani Bobina makhatan hai lamlongai gi area da thaknaba ising JJM scheme gi makhada yumthong yankhai yauna primary school amadi Anganwadi Center ahumda fanghale haiduna upload torakpa Google da thengnare Hiramasi gi matang da mari lainaba authority na Numit tarani gi manungda sengdorakadabani karigumba wafamasi thawoidaba tarabadi panchayat asigi Ward tara da lairiba miyamna kanba khongjang changsinbaga loinana courta PIL amasu tharagani lamlongai khulda ngasi fawa JJM scheme gi makhada yumthong amata da ising phangba leitri toti pipe fawa ningthina tingba loidriba mafam asida JJM gi makhada ising phanghale haina phongdorakliba si laibak thibani haiki Narendra Modi ki magi miyang makhada yumthong kuding makta khungang lairabasingda ising afaba phangangadami thangadabani haibagi pandamda sangjalakpasi aduki mati yamna fai tawbadabo akoina haijaning badi Manipur da lairiba minister oisunu MLA oisunu MP oisunu lairiba jaga jaga singda aikoigi panchayat lairiba local body sing sida makoina lana miyang thammaga aikoigi panchayat ki mingsathina ba aduga panchayat lairiba khungang da lairiba praja mayam singda apangba sibagi thabak sidi Manipur gi lainga oisunu MP jo jono hanagi former minister jo jono MLA jo any each and every masigu maje khoyam tawbigano haina haijari karigino haiba matamda ising phangdaba mafamda ising phangye haina makoina upload tawsenbiraga makoigi UC lobu yananabagi damakta paisa lobu yananabagi damakta panchayat ta lairiba panchayat ki member chairperson jila parishad lairiba aduga khungang sida nungsi chanana lairiba mipung khudimakta aduki mati makoina divide rule tawraga magi election campaign tawnanabagi damakta tawbasa masi tawbigano haina panchayat ki maiga haijari Jal Jeevan Mission Har Ghar Jal Line koi central sponsors ki masigi makhada khulasi da su pipeline asi tinga e
मदुदा अखोय अदुकी मतिक हरावी तौबदबु लाइबक थीबदी हारिबा थबक सिसु लोइसिनदना युमथोंग खुदिंगी इसिंग मरिक अमतसु तादना अखोय गवर्नमेंट रेकॉर्ड तदी युमथोंग यांखैदा थकनबा अफबा इसिंग तोटी इसिंग असि ताख्रे हाइदुना लैरंबा अदुगा लमलोंगै गी अमतंगाइबा प्राइमरी स्कूल सी थकनबा तोटी इसिंग फंगनखरे अदुगा लोइनना अंगवादी सेंटर अहुम लैरिबा सिदसु थकनबा अफबा इसिंग तोटी इसिंग सी ऑलरेडी कनेक्टेड तौग्रे अदुना गवर्नमेंट रेकॉर्ड लैरंबा सि अदुकी मतिक लाइबक थीबनी असिंग स्कीम सिगी मखादा अथुबा मतमदा लमलोंगै खुलसिदा इसिंग ताहनबिउ लोइनना फंगसु फंगदना फंगे हाइदुना तोंगानबा रिपोर्ट क्या सागतुना गवर्नमेंट पिखटपना मरम ओइकांदा अखोय तोंगान साखथुम क्या सु मतलग लैरंगनी हाइबजे अखोयना चिंगनजै मरमदुना अथुबा मतमदा मरि लैनबसिंगना प्रजासिंगी अवाबा कोनबिउ थकनबा अफबा इसिंगसी फंगनबिउ हाइदुना तमजरी सेनापति डिस्ट्रिक्ट पाइखलिबा जल जीवन मिशन जेजेएम की मतंगदा मरिक चुंबा वाफम मियामदा खंगहनबा अमदी मियामबु लाना लमजिंगबा याबा वाफम की मतंगदा ऑफिशियल ओइना सेंगदोरकनबा यूथ राइस फॉर चेंज वायर फोर्स सिना पब्लिक हेल्थ इंजीनियरिंग डिपार्टमेंट पीएचडी सेनापति डिस्ट्रिक्ट एग्जीक्यूटिव इंजीनियर दा अल्टीमेटम अमा पिसिनख्रे वायर फोर्स सिना पिसिनखिबा अल्टीमेटम अदुना हाई सेनापति डिस्ट्रिक्ट पाइखलिबा जेजेएम की थबक थौरमदा पीएचडी की माइकैदगे ट्रांसपेरेंसी लेतबगे अचौबा ममी तारी हिरम असिगी मतंगदा मयेक सेंगबा वाफम फोंगदोकनबा आरटीआई क्यारा खन्ना थारबसु ngasi फावबा मरेक चुंबा वाफम डिपार्टमेंट पीबा ngamdana leiri chahi asigi जुलाई 18 दा पीएचडी सेनापतिना आरटीआई एप्लीकेशन अमगी पाउखुम पिरखिबा अदुदा सेल थुम काइथोखिबा कॉन्ट्रैक्टर गे डिटेल अमदी पेमेंट डॉक्यूमेंट चिंगबा कयागे वाफम मरिक चुमना पिरखिदे मसिगी मतुंग chahi asigi अगस्त 18 दा अवाटपा इन्फॉर्मेशन सिंग पिबिनबा सेनापति डिस्ट्रिक्ट के डीसी दा अइबा चेरोल थादुना खंगनखि अदुबु ngasi फावबा हिरम असिदा पीएचडी सेनापतिना अहेनबा वाफम अमता फोंगदोरकपा लैत्रि अमरोमदा chahi asigi October 15 दा सोशल एक्टिविस्ट आरके पॉल चवांग अमदी पीएचडी सेनापति के एग्जीक्यूटिव इंजीनियर अनि की मरक्ता लाइव टॉक शो अमा पांगथोखि मदुदा पीएचडी की हानगे एग्जीक्यूटिव इंजीनियर री माउसु सरुक्याखि टॉक शो अदुदा सेनापति डिस्ट्रिक्ट पाइखलिबा जेजेएम स्कीम की मतंगदा तोंगान वाफम सिंग थमनखि मदुदा कुमजाले सिंगनी तरा मरी अमसुंग लिसिंगनी तरा मंगादा पाइखतखिबा स्वच्छ भारत अमसुंग लो कॉस्ट टॉयलेट की डाटा सिंग जेजेएम की डैशबोर्ड का पुनसिनख्रे हाइबो वाफम फोंगदोकपा याउखि मसिना मियामबु हेना चममनबा हाइबदु ओइहले हानगी पीएचडी की ईई अमसुंग हौजिक ओइरिबा ईई न टॉक शो अदुदा फोंगदोखिबा वाफम सिंग अदुना मियामबु लाना लमजिंगबा याबगी मथक्ता आरटीआई थाजरुबदा पिरखिबा डाटा अदुगा चाउना खेनबा लैरे मरमदुना पीएचडी सेनापतिना डिस्ट्रिक्ट असिदा पाइखलिबा जेजेएम स्कीम की मरिक चुंबा वाफम अमदी ऑफिशियल ओइबा सेंगदोक वारोल अमा मयेक सेंगना खंगनगदबनी हाइना यूथ राइस फॉर चेंज की अल्टीमम असिना मखातारी President's rules lengak matamda thaknaba afabai sing miyamda apanba laitana fanghangadamani haina social amadi RTI activist kambam Satyajitna phongdorakli ngasi mahakna thadorakhiba cherol amada Public Health Engineering Department PhD na Manipur gi mafam ayambada thaknaba afaba toti ising President rules lengak asida ningthina fanghanba ngamdre hauji PhD mathau tawbara natraga tawdabra yengsinbagi matam nate PhD as essential service ama oina miyamda afaba thaknaba ising fanghangadabani hauji Manipur da water supply department na toti ising chayol amagi manungda amurak natraga anirak khaktamak piri mafam kharadadi engine fail oire haiduna ising pidaba yauri Imphal district ki oina food valve sing yakhidre haiduna ising pirakhidre food valve yadabana motor pump na ising chingkhatpa ngamdabani masina PhD gi ising da tangduna hingba imung sing dadi achauba khudong chadaba mayoknare food valve asi mamal yamna piba natte adubu part macha asi sindabana मियामना लनाई वाटर सप्लाई तौरिबा सिंगदगी इसिंग लेदुना सीजनरी डिपार्टमेंट की थबक थवोइदबा असिना खुंजा कया वाबा मायोकना हले चैरक असिदा वाटर सप्लाई डिपार्टमेंट की थागे फी सिंग खोंगतपदि लेपते मखोय मियामदा इसिंग यौवी नत्रगा यौदे हाइबा खंगदे प्रेसिडेंट रूल्स लेबा स्टेट अमदा एसेंशियल सर्विस मपुंग फाना फंगहंदबा हाइबसे अचुंबनी हाइबा यारोय हाइना चेरोल असिदा पलकली
Chahi mari khakta ngairibi nupi macha amada sexual offense jathakibagi thodok amada thongnawjam Sktv'S Kumar kauba miyoi ama fast track special judge number 2 Manipur na ngarang mara leiri haina lauthokre kumjali singani tara taret ke October 9 gi numidang da thokiba thodok amaga mari leinana Imphal East district ki top khongnang makhong maning lekai dagi masagi chahi yangkhai mari suraba thongnawjam Sktv'S Kumar Singbu Pokso Act 2012 ki section 5 clause aim ni makhada court na mara leiri haina lauthokibani thogdo sigi matangda victim gi apokpana thogdok thokpa numitu gi mathang numita Imphal East Women Police Station da wakat ama thangatladuna case ama register tauki case asigi hearing 2018 dagi horaga tangkak naina chatharaba matungda thongnawjam Sktv'S Kumar Singbu thogdok asida mara leiri haina ngarang judgment lauthokibani W Tonen Maitagi court na pikhiba judgment aduda prosecutor gi maikaidagi pukhatlakhiba wafam amadi victim gi testimony sing tabaga loina defense counsel na victim gi mayokta cross examine tawba ngamkhide haina pali chathakhiba crime asi chai nauribi chamjaribi nupi machada chatharoidaba thawongi amadi crime against humanity ni hairi thongnawjam Sktv'S Kumar mara leiri haina lauthokpaga khudakta phajinduna Manipur Central Jail sajiwada thamki tha asigi tangkun thama thoida case asigi sentence hearing chathagadoriba asida thongnawjam Sktv'S Kumar bu court ta sungsoi soidana puthorakna ba jail ge authority dasu khanghanki Maira paibi ma signestia asigi maruoiba thogdo wathok kayada mangjil thabagum mikhal gi matamda kanglon chumna mikhal pangthoktuna afaba mihut khannaba ima singna chawba thodang lobiu haina kairau esigi MLA Lauremba Rameshwarna phongdokre all kyam gai nupi chawkha thorang lob hogdokhibagi nifuma thoirak suba mapokumon thoram kyam gai da laiba ibdau khage mamachai bungo laibungda pangthokre thoram adu da lub asigi founder amadi member oiramba Laikhidraba Singhi photo da laisu katuna ikai khumnaba utki thoram adugi athoiba mithunglen oikiba MLA Lauremam Rameshwar hai kumjali singani kuntaret ke anganba sarukta pangthoklaba yai haina panariba state asigi assembly mikhal gi damak sem sanaba uba fangle maram aduna kanglon chumna mikhal pangthoktuna matik chaba mihut khannaba honabada ichang thongna saruk yabiu haiki बोन में आगे मतलब नहीं तार कोई पॉलिटिक्स तो वो सिंह जाता लांग द थुदना असेंब में तो खलग दे यामना अनुंगाइबा मणिपुर में वोइबदा असोब थोंग लोगुन हाबजिमा आई थमजगे अरो क्यांगबी वनसो ngasi ko क्यांगबैदा माइ बेनसिंगना होनबिदुना मयाम मा चौक थोरांग द के और पामयाम खै ताना बिराकान तापि उदुना ngasi di amar क्यांगबै amadi karaoke न सुन खरा चौकटोगी ममिताय kana kan afaba imam mयाम खै केन्द्र से लैबा हाइता मखै पक्ताम मखै खैन सिनजाबा अन नाजिंग सेनजों तोजबदना थबक खरा अतबुंग अमे बन ngasi मक्तो मांग उरिब लाइबुंग साम तमदि माइ बेसिंग असुम बसि चाव थलांग लोबि अदुगा तोंगान तोंगाम इशु मसा मसा थोक मतम दम मगिन था थोक पाइता Amarom the Armed Forces Special Power Act ki marom dar security force ki miyot minai kaya khangkhiba mama oibi kaya buning singduna haika leka tamliba asina adugumlaba mama oibi kaya aduna thambiramba thongna ga loinana lamdam asigi dama angamba thodang laukhigani haina all kyam gai nupi chawkha thorang lup ki president moirang them subitana phongdokhi maangna state asida PR thamduna security force na Sanari Balilasing miyamna khanglaba wafamni imung manung amasung khunai gi damak punna hotnaminasi haiki Aikoi lekai gi club na social service tawro dongan ba plat gi area la on dongan ba isu kuding magta aikoi maira pai bi je saruk yapam to hi aikoi maira pai bi haraga mi khana saina ba kak tagi nate maram aduna Manipur da laibiri ba maira pai bi khudam kuding magna ai gi irei lekai kairo lekai asida club da lairi ba ibung pa puna maka khusam naraga lekai ma sakhonan ba lekai ma sakhot pa habadi khulladuma sakholani Manipur puna mak sit na luna na environment kan badasu ekoi gi maira pai bi ekoi gi thodang lobase mathau tai haiba pandam masimasu ai gi nunggi ba khandi thamjage Senior citizen singi ai fathorang paikhan bagi damang India lengak na kumjali singa mga chamapan or fudrama panda National Policy for Older Persons semduna thamkre maramaduna senior citizen singi damak Manipur da su policy esi sembi namba Manipur gi governor da taksilagani haina all Manipur senior citizens confederations
Hamaskongi General Secretary S. Sarat Kumar na Fongdokre, Manipur Press Club ki Kaubru Holder ngasi pangthokiba Association asigi ani subami famda mahang na hai Ching tamda senior citizen singi oiba forum amadi association na chingba kaya semduna laikre adubu ngasi fawa amatawoina punsindri adubu All India Senior Citizens Confederation gi Yathang matung ina chingtam khaidokpagi mahuta senior citizens singi oiba punba forum ama semlaga amato oina thabak tawminaba matamda thengnaba khudong chadaba sing India lengakta yauhangi haibadagi All Manipur Senior Citizen Confederation MS Kona si nauna sembani maangna makhata na hai MS Kona Senior Citizen khaktagi oiba thabak thoram kaya pangthokani masida rajniti yauro amadi lining laishungi khenaba thamdana thabak tawgani amadi center amadi state lenga ki scheme kuni thoi hembada senior citizen singi oiba khudong chaba kaya fanghali komjali singa maga chama panmar fudrama panda India lenga na ahal oidaba singi damakta National Policy for Older Persons semloba matung komjali singa ni trama thoina nauna amuk semdana mapung fana chatna na bahonari Manipur gi oina su policy se semba mathau tare haiki Bharat Sarkar na National Policy for Older Person na masengbi 1999 da adugi matung da update tawraga 2011 da amuk su sengre adubu Manipur da di madugi policy se hujbaw leitri National Policy for Older Person haiba sigi makha se da sagi yaipa tharang mayam se lono hapakadani health ki boiro the pension ki boiro khuding se hapakadoni aduna di priority se koi Manipur da koi no pigening se policy ma National Policy for Older Person Manipur haiba sima anu ta sembi da matung da koi na su pressure tawjarani uje Bharat Sarkar na National Revolutionary ethics amasung core principles sing khangna revolutionary movement changsin bio haina lona thinkraba lalhalu Jeliangrong United Front JUF ki maikai dagi JUF Gentry Group ki mafamda thamlakli JUF ki information amasung publicity wings nanga si thadorakhiba cherol amada nationalism ki wakhalonda revolutionary organization singi true spirit sacrifice amasung achievement sing ningthina khangba amadi madubu ikai khumnagadabani masiga loinana machin manaw marakta muknaba thadoksi haujiki matamda thogliba issue sing ase amato oina punna thengnamina se hairi cherol sina makha taraduna illegal infiltration hengalaktuna lamdam asida pirakliba chaitheng asi laiminariba chingtamgi yelhomi furup singna punsinduna thengnamina si yelhomi yawolup singi marakta thajanadaba singko khanduna manung amasung mapandagi singna rakliba pumnama amato oina lebakidama thabak tawba mathau tai hairi Lamdam masibu malemda saktak liba poni gi masing hengat na bagi pandam da Directorate of Veterinary and Animal Husbandry gi miteng makada Imphal West District Polo Association na sinduna breeding and raising horse haiba hiramda nomagi oiba training program ama pangthokre training program adu naurem thong laishram laikai da leiba Kangchup Road Young Physical and Sports Association KRYPSA gi office ta pangthokibani state asigi mafam kayada laiba Manipur poni bu nungsi jaba miyoi singna saruk yakhiba training program aduda poni loiriba chongtham ajit ko miyoi amana phongdorak pada lamdam asigi atangba lan ama oiriba poni gi masing noma gi hantharakpa maramna Manipur bu malem da sak takliba sagol makhal asi matau karamna kangani amadi masing hengat hangadage haibadu Khananaina ba pangthokpa thoramni thoram asida sagol ama loiba matamda karamna yokani wajinjak thaba amadi matam gi oiba laina tina dagi karamna ngak thokani haibu wafam singsu khananaina gani haina mahangna makhataki Manipur da ji poni gi population je ju ki mati khadra ko maram na ko gi poni owner sing na kamain toraga poni si masing hengana bugong ta ko veterinary gi kuthanga mateng laujaraga ko idea laujaraga karma mong da karma sakko thorang scientific keno laujaraga ko sabona ji breeding tawna boi tong ta yum da grazing field leitraga chu ko kamaina karm toraga sabona ji ko yokkata gi habi matang da ko pangthok chu program Jinjakta mipan tanglaga kaidongnungda nungai YAIPHABI khunai ma purakpa ngamlo haina Pabung Iboyaima Memorial Trust ki convener ki H Gope na phongdokre Pabung Iboyaima Memorial Trust na sinduna Father of Social Worker haina khangnariba Pabung Iboyaima laikhidabagi mapalak suba kumon thoromga loinana Manipur gi apunba saktam amadi manaba khunai haiba wakhalonda nomagi oiba khananainabagi thorom ngasi ya school police lane da leiba Manipur Dramatic Union gi hall da pangthokre thorom gi manung chana saruk yakhiba singna Pabung Iboyaima gi photo da
haikat leikat tamki amadi minute ani tumina leiduna ikai khungnaba utki Manipur gi apun ba saktam mamadi manaba khunai haibasida koina topic si asmaina pujarakanda koi me amgi khanane na ba makhak su hapsin jawani koina thajai madudi Manipur gi apun ba saktam hairakanda lai makhak masigi manung sida laigadabani haibagi geographical ga boundary do adu khak nate karamba boundary no haikanda koi gi thamoi nung da seliba nungsibagi miyoiba amaga gi marakta leinaba adugumlaba mari do adudu tattaba mari adugumba mari dubuni haina koina min tawjai aduga koi gi boundary dugi manungda laiba pot khuding makse koi value share tawnar kanda amaga koi gi loktok loksin tawnar kanda sing paturen haibal laitana saminaba pat phangba haikra geli kari kara nga nung kari kara mem se saminaba aduga sing da phangiba tongan ba wahi tamamadi sing haiba thidana punna saminabagi asugum laba yamna tanglaba mapam matam sida khoina khanjabaje punna hingminaba haibsina khoi gi sauthok sabaduni manaba khunai amal gi manungda laiminaba haibduna khoi gi panganduni Chahi SC December 13 taramapan fawa taranipalak sa Orange Festival 2025 may pakna iyat apan laitana pangthok na badisi Tamilong Dr. L. Angsimdang Sawana chair laudo na nga si mifam pangthokre Mini Secretary Tamilong Headquarter ki Conference Hall da pangthokiba mifam aduda SP Tamilong Lanmio Likham SGO Tamilong di Maidinbui Chief Executive Officer of ADC Tamilong Kacham Thai F Kangmai DFO Tamilong KH Hitler amadi atay tongan district level official singna sarukyaki taranipalak sa Orange Festival singni kun mga chairman Dr. L. Angsimdang Sawana haikibada Orange Festival asi chahiye sigi December 13 gi taramapan fawo pangthoklagani festival asi ningthina iyadapan amata laitana pangthoknabagi damakta subcommittee kunithoi semle chahiye sigi oina numit humni gi festival asida komla thariba lawmi singi maraktagi khwaidagi yamna komla puthokpa lawmi da West Farmer khanba Orange Queen contest district asigi tongan mafam da lairiba ningthiraba mahausana thambiramba tourist spot sing da camping amadi adventure pangthokpa musical night Tamilong Got Talent amadi maru oina komla thariba lawmi singi seminar na chingba pangthoklagani hairi NACN IN ki General Secretary Tuingaling Muivana hayeng chatkadawriba Senapati Khongchat asida maakwarau tayamna oknabagi damak sem saba loikre hairi hiramasigi matangda press na phangba tongan ba paw sing na hai Tuingaling Muivabu taramna oknabagi damak Senapati District Headquarter the same saba pungna makloire TH Muivabu harau tayamna okpagi banner amadi gate na chingba sing Senapati Town gi akoibada khinbaga loinana makhal makha kaya gi decoration singsu town asida paikhatpa loi haidi United Naga Council na mapungoi ba thogang lauraga Senapati Football Stadium da ayuk pung 10 dagi nungthil pung ama makhai fawba pangthoka dawriba thoram adugi damak TH Muibabu official singna Senapati helipad taram no okani madugi matung luchingba asi natki oiba khongchat amaga loinana thoram pangthoka dawriba Senapati Football Stadium fawba lakani masida Senapati District ta leiba tongan ba furuk ki miyoi singna lambi gi nakyeta human chain semduna luching ba sibu taramna okpada saruk yagani Tuingaling Muiva taramna okpa asida miyam punna saruk yana ba UN sina numit kharani gi mamangda jena lauthokuna numit asida lalol itiki thabak thoram lepa yauna mai loisang khudingmak suti thanaba amadi lambi da gari sing chathok chachin tawdana ba khanghanba leikrabani hayeng pangthoka dawriba thoram asigi maruoiba ama hairagadi Muivabu ikai khumnaba utpa oina monolith ama maikhum hangdokpa asina oigadawri Senapati Football Stadium da pangthoka dawriba asida NPO gi president Kuba Peterna miyam da hawdok warol thamgani madugi matung tongan ba Naga tribe kunmathoi amasung Apex CSO singna makhoi gi oiba presentation sing thamgani thaurangi meyai chalakpa sarukta Tuingaling Muivana mahaki oiba wafam sing miyam da thamlaba yai haina paw asina makhatari Mahausagi khallasi kanduna laina tina chendaba punsi ama oihalase haina RIMS ka director G Sunil Kumar Sharma na phongdokre RIMS Hospital amadi Manipur Photography Club na punna senduna ngasidagi hauduna October 3 fawba
Numit humni chupna hospital asigi anoba OPD complex mamangda Healing the Art Begin with Sing It Won't haiba wakalonda photo exhibition gi special campaign 5.0 hogdokre ngasigi photo exhibition hogdokpagi thoram aduda director G Sunil Kumar Sarmana makataraduna ngasi malemgi aying asagi khal kaitharakliba asi matau karamna oirakpano amadi kari pambai seasonaduna Kanba yagani haibagi matangda miyamda awareness pinaba exhibition asi pangthokpani exhibition asigi sarukama oina photo competition amasu yauri competition asida participant yankhaina thazilakpa photo marfu mari miyamda uhali Malem asi kannaba hotnabada aikhoi mipum khudingmakna achoba thodang lominasi maramaduna aikhoina pot leiba chatpa matamda dukandagi polythene lobagi hainabi thadoktuna yumdagi bag puduna chatlasi masina malem kannaba hotnabagi ahanba khongthang oirasi haiki thoramadada rims medical superintendent and Sanjeev Amadi SF 2025-2026 kaya Gulf Rims ki nodal officer Professor Y Govindarasu Sarukyaki ayamba akhoi urisi 50% haitare plastic ki oina ayamba ui akhoi ising chawboda natraga akhoi leiriba akhoi Nambul river adagi Ithai village gumada su ogeda male display tawdraga su ada plastic bottle sida natana akhoi dumping ground gumada su akhoi dam tawbasida plastic bags mayam leiraga even akhoi san akhoi mona plastic chaba hogulli sida अखोगी तौजरिबसिगी असेंगबा टारगेट की अखोगी पब्लिक अवेयरनेस नि अखोगी प्लास्टिक सिनरगा नत्रगा अखोगी नेचर बु डिग्रेड तहोलिबा पोसिंग जे अखोनी कमायना हंथांदगे हाइबसिगी डिबेट अमगुंबनी Union of Treatment and Rehabilitation of User for Social Transformation UTRUS Amadi Department of Social Welfare anina khutchamnaduna Laiteraba imung manungdagi haurakpa drug user chamaga marfudra humdoida numit nifu manga chupna chathagadaba free detoxification cum de-addiction camp amanga sidagi haudokre chingmairongda laiba thangjam Bir Chandra Maipakpi Community Hall the Pangthokpa Thoram aduda Wangkai Assembly Constituency ge MLA Thangjam Arun Kumar Department of Social Welfare ge Director Hana Arambam amasung UTRUS ki President Herojit Chagol Semna sarukyakhi Thoram aduga mari leinana MLA Arun Kumar na haikhibada matam amada drug chabasi fashion amagumna laungnarami khunai asida drug chabagi chang nongmagi wangkhalakpa amadi drug charuri hairagasu Hanagi punsida laknaba hotnabada khudong chadaba kaya mayoknari amadi imung manungna fawba thazabidaba kaya asidagi koknanaba UTRUS na paikhalakliba khongthang asi afabani haina lawi lamdam asida lanai amadi lengaki rehabilitation center lai hairaga suma pungfana chalaiba ngamdaba selgi awatpa lairiba tanja asida UTRUS na sponsor tawduna nisana laichuraba miyoi chamaga marfudra humdoibu makhoigi hanagi punsida laknanaba hotnabani haina lawi haiki si drug users on lay ba missing si mama paga gap lay ba mi ngak ni moni sa chara ga si tum na cha dum lay ba aduna moi sing je rehab center ga pul ja ga su moi gi paisa do pibi na wa mama pa ki tholak ke sigo mayam si maram mor kan da moi na normal life la ni su la pa ngam dre dum ni sa du di no mo cha da ya dum ni mo cha no hon ra ko da pa da hauti myam su to ino su myam ubi nam ni myam ne space lay bi ngam adu sigo mayam je thengnar kan da sigo organization nam ga thola ga moi singya normal life to ngam hon na base am ayeng khali adu ai kendra ki su ai laiba rehab center sing se do phajana active oi thabak to ngam na ba ai site ki sai dum am da pil to dum lak chari Paugi marak thana temba break amatang longminasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawbiu akupa marol gi damak mobile number 7005 259 437 natraga 8974 209 157 da call tawbirakuna khangbiba yagani break matung da mayamum ka nataram nokchari
Sagolban ESC manungda laiba tongan malambi gi hauzik oiriba phibam singi matangda ngasi Assembly Constituency asige MLA RK Imona Manipur lenga ki Public Works Department PWD amadi Keystone Infra Private Limited ki official single loinana khana nei nakhre MLA RK Imo gi yumda pangthokiba khana nei nabagi mifam aduda ACSC gi manung chana laiba Salam Laikai Amudon amadi Thaunauzam Laikai gi mihut singsu sarukyakhi ngasi pangthokiba mifam aduga mari leinana MLA RK Imo na phongdokhibada Rigid Pavement Project asi Environment Chief Minister oidingai matam adugi State Cabinet na ayaba pikhibani adubu hauzik paikhaliba sewerage project ki thabak thoram sing asina lepaga leibani hairiba sewerage project asi loishin bada matam khara changkhigada bamaramna paver block thaba yaba lambi sing construction hauragani paver block construction gi thabak asi amudonda gi hauraba matung Salam Laikai amasung Thaunauzam Laikai da mathang paikhatkani hairiba thaba asi suba haudringai da iramna la hana semgat sagatkani madugi matung chap manaba thaba asi Sagolban AC gi manung channa leiba lairejam lairak Thangjam Lairak, Kwakaithal Thiam Laikai, Kangabam Laikai, Wahengbam Laikai, Maino Lairak, Moirang Lairak, Mabudhau Mantri Laikai, Amadi Bijoy Govinda Dasu, Paikhatkani Haiki. Laikai, we see this on the power of Piraga, Sumahore. I know public cooperation and the Qatar. The being half like on the Qatar. I see what handy. Wami na bang nakatali thang yung isang kaya paver blocking the Matamda. Once low is the candidate, I the next 15-20 years of the Zambi Koilan, over policy in state government, like the Tabilam project money, Manuja is good to like a Pabagata, Yahoo Yava, Adumba, like Yahoo. Democratic People's Front DPF Manipur gi Youth Wing oiriba Democratic Youth Front Manipur na sinduna tongan mafam singda pangthokadariba first aid training pibagi thoram amangasi DPF ki state office ta pangthokre DPF Manipur ki state president Dr. Narengbam Rajiv Kumar na haudokhiba thoram aduda DYF ki president Sarangthem Kumarjit amadi DPF ki Vice President Paunam Sundar Su Sarukyakhi DPF Manipur ki President Dr. Narengbam Rajiv Kumar na haikhibada haugalakliba na singbu hiram kayada training piduna haithoi singthoina laihanbagi tangai fadaba lairi tungi furup asigi yumbirak oirakadawriba na singbu lamjing lamtak tawduna mathau khangba Laibak asigi thaudang lawbang amamiyoy amamam oihanaba hotnaminasi haikhi ngasige training aduda nahayang kaihenbana sarukyakhi Kakcheng District ke Langmaidong da Laiba Langmaidong Gram Panchayat na Kuanbada Laiba Village Level Federation sing apunba VLF Anawa Mayol VLF Ima Panthoibi BLF Laichal BLF Amadi Yening BLF na Manipur State Livelihood Mission MS RLM Langmaidong City Block Kakcheng District ki Makhada Laiba Panchayat Raj Institutions Community Based Organization PRI CBO Convergence Amadi Langmaidong Gram Panchayat ki PRI members singa khuchamna duna sinba nomagi oiba convergence melanga si Langmaidong dalaiba Langmaidong panchayat ghargi mipun sangda pangthokre convergence mela hogdokpagi thoramda Langmaidong city block ki block development officer program officer MGN REGS Mayengbam Ingocha amadi former Waikhong Jila Parishad member CHU Indrajitna VLF president Yumnam Daneshwari na Thorumapu amadi post commander Langmaidong outpost Muhammad Kayamuddin Panchayat Secretary Nazir Social Activist Yumnam Somojit ex Pradhan Elangba Muhindro Amadi MSRLM gi staff member Singna Sarukyakhi Conversion Melasida Ikuna Huji Department Naduda when the P the scheme sing Department to the Tawayaba Sidi Matan is the Hambioba and scheme only Matan the Nancy be way to what Masiki Habit Hadu Bio Isagi Tabak Isagi Genosidi Isana Tanadio Maduduna Ikogi scheme do Matan the Hen Munazu company Adegi Kariumba Tuadana Kauderi Mayam any city problem very short of American Hari basically my pan ya haragadi panchayat laiba akoisina koi scheme gi natragana any kainosing dugi matang da koyam gyan taba knowledge laibam khadra khata hai
टेक्नोपल डिस्ट्रिक्ट के मनुंगदा लैबा मैतै खक्तना खुंदाबा क्वाथा विलेज दा लैबा क्वाथा मैतै नुपी चामा कुनरोम एसडीओ मोरे इजा सुशना निंगोल चाकौबा नुमिता चाकौख्रे निंगोल सिंगना चाकौबगी खुदोल ओइना प्रेशर कुकर अममम तमखी कुमजाले सिंगनी कुलहुमदगी मेगी तांग अहुमदगी थोरखिबा इरांग असिदा क्वाथा खुनौगी मियोय सिंग क्वाथा खुंजाउदा चेंसलक्तुना पुन्ना हौजिक फाउबा लैमिनरी क्वाथा खुंजाउगी अकोइबदा असम राइफल्स बीएसएफ स्टेट फोर्स आईआरबी सिंग लैबगा लोइनना ngaktuna leiribani anaye kaya yarakpa matamda क्वाथा खुंजाउदा लैबा असम राइफल्स की मेडिकल डिपार्टमेंट ना लायेंग बिदुना लेरिबनी हाइदी Coalition Against Drug and Alcohol kadana lisang sit na mayay kabani sagi mayokta chatharakpa campaign gi saruk ama oina amadi landam asida nisana piba chaitheng sing khanthaminabagi pandam da ngasi Kumbi Sandong Upper Primary School da nomagi oba academic awareness program ama pangthokre mayay kabani sana mahairoi khunai da piba chaitheng haiba hiram da pangthokhiba thoram aduda kadagi president Hizam Priyo Kumar Kumbi Sandong Upper Primary School के principal su oidiba state and national teacher awardee Khangembam Indra Kumar amadi Kada Bisnupur district committee के president Huining Sumbam Basantina presidium member sing oina sarukyakhi SKTV yauna tongan ma media house sing the news anchoring Tauramba Chirom Jadumani na khanghaudana lekhidabada Manipur gi hanagi chief minister N Birena awawa phongdokre social media X ta thagalakpa mahaki post amada N Birena phongdorakhibada Chirom Jadumani na kathokpaga loinana journalism gi lamda chawraba thodang loramkhi mahaki thabak thoram singna haurakliba mirolbu Pungning Thogat Lamki, Tongan Media House Anidagi, Mahaki Kongcha Thoraktuna, Aroiba Matam Pauba, SKTV da Tabak Tauramki, Magna Lakidaba Asida, Imung Manung Maruma Pang Singna, Nanghariba Awabada Sarukyari Heidi. Education is ki makhada laiba mahai sang sing da tamliba maruoina class 11 amadi 12 ki mahairoi shingi oiba lemna loksing takpi tambibagi thoram free coaching class ama Bisnupur district ki oina thubada pangthoklagani haina Manipuri Students Federation MSF ki maikaidagi phongdorakli MSF Kumbi branch ki president Khangembam Nongpok nganba singna thadorakhiba cherol amada aikoi lairik ningthina tamsi let's study well haiba loop asige academic campaign gi Makhada free coaching camp asi athuba matamda hauragani Bisnupur district ke oina pangthokadoriba free coaching class asida class 11 gi oina physics chemistry biology class 12 ki oina physics chemistry biology amadi common subject ta English Manipuri MIL haidiba subject singda takpi tambigani akopa marol MSF Kumbi branch amasung Kumbi college tagi khangbayagani haidi State asida dengue gi anoba case samaga kunmari thengnaduna chahi asi haubadagi hauzik fawda laina asigi apunba case lising ahunga chamri ga humfu manga yaure Imphal West district na case masing yambada adumak makokta lairi State Malaria Office VDCP Manipur lainga ki health services ta ngasi lankhat kiba report ki matung inna tha asigi tangkun taruk ki nungthilpung ani dagi paraga tangkun taret ki nungthilpung ani fawda apunba sample Chaniga Kunipan test of the Imphal West District ta anowa case Marfu Taret amasung Imphal East na case kun mga ukrulda mga Thawbalda ani Bisnupur Chandel Churachandpur Kangpokpi amasung Senapati da case amamam thengnakhi Masigaloina na chahi asi haubadagi hauzik fawda laina asigi positive oiba punba case lising ahunga chamri ga humfu manga sure masigi manung da Imphal West District khakta da case lising ani ga chamri ga tara humdoini hauzik fawda laina asigi positive case khwaidagi yamna thengna ba district su Imphal West na oiri amaromda Manipur lainga ki mari laina ba department ki maikai dagi laina asi laksina ba mathau ta ba thabak sing paikhatli haidi Agniveer Equipment Rally ga mari lainana Assam Rifles na Churachandpur da chatharakhiba tha taruk ki oiba pre-recruitment training mai pakna loisinkhre haidi Hiramasigi matang da Assam Rifles ki paun hai Agniveer Equipment Rally gi same saba oina Assam Rifles na sillaga pangthokiba training aduda punna candidate marfudra ni thoina sarukyakhi makhoi sing adu headquarter bank da haraukta yamna oktuna pukning thogatki amaromda kuki furuk ki achoba kumhai ama oiriba chawangkut kamari leinana Tengnopal district ke manung chana laiba di Jalengbung khulda Assam Rifles na
सिल्लगा इंटर विलेज स्पोर्ट्स टूर्नामेंट अमा चथरी हौखिबा तांग कुन तरेतगी हौरगा लाखलिबा तांग कुन फावा पांगथोकदौरिबा टूर्नामेंट इंडो म्यांमार गी ngमखै परिंगदा खुंदारिबा खुलमरी गी खुंजा सिंगदा यूथ एम्पावरमेंट लेहनबनी हाइरी हौजे अमुक सानबगी पाउदा कुंथ्रानिपानक सुबा एन हजारी अमसुंग डॉक्टर एन टोम्बी स्टेट पोलो टूर्नामेंट लिसिंगनी कुन मंगादा एक्स पोलो क्लब वांखै अमदी ब्लैक वॉच पोलो क्लब बाउपारा टीम सिंग माइपाक्तुना सेमीफाइनल चंख्रे मालेमगे ओइना ख्वाइदगी लीरबा अमदी अहिंगवा पोलो ग्राउंड अमसु ओइरिबा इम्फाल गी मपाल कांगजेबुंगदा थासिगी तरमापनदगी हौरगा मणिपुर हॉर्स राइडिंग एंड पोलो एसोसिएशन MHRPA न सिंधुना मणिपुर के तोंगान पोलो क्लब कुंथ्रानिपान सरुक यारगा लेकम नॉक आउट बेसिसता चथरिबा स्टेट पोलो टूर्नामेंट असिगी ngasi nungthil पुंग अनि ताबदा सानखिबा अहानबा ग्राउंड गी फर्स्ट क्वार्टर फाइनल मैच ता एक्स पोलो क्लब वांखैना इबुधौ थांजिंग पोलो क्लब मोइरांगबु यामना लाक्चना पंजल तराहुमदोई अनिदा माइथिबा पिरगा सेमीफाइनल चंगबा ngamba अहानबा टीम ओइख्रे टूर्नामेंट असिगी ngasi ani suba ground gi ani suba quarter final match na ब्लैक वॉच पोलो क्लब बाउपराना इम्फाल राइडिंग क्लब टीम ए लमफेरबु यामना लाक्चना पांजल तरामंगा अनिदा थोइरगा सेमीफाइनल चंगबा ngamba ani suba टीम ओइखी इम्फाल ईस्ट डिस्ट्रिक्ट की मनुंग चना लेबा सेक्टर गी SSC ग्राउंड दा चथरिबा अहुमलक सुबा मणिपुर प्रीमियर लीग 2025 की ngasi सानखिबा तोंगान लीग मैच सिंगदा सगोलबन यूनाइटेड अमदी एथलेटिक ब्रदर्स एसोसिएशन खेत्रगांव टीम सिंग माइपाख्रे सिख बाबू मचा मेमोरियल ट्रस्ट की स्पॉन्सरशिप मखादा ऑल मणिपुर फुटबॉल एसोसिएशन आमफाना सिंधुना चथरिबा मणिपुर प्रीमियर लीग 2025-2026 की ngasi अहानबा ग्राउंड दा सानखिबा कुंथ्रासबा लीग मैच दा सगोलबन यूनाइटेड ना संगाई हेरोइस अंगथाबु पांजल अमसिनोदा माइथिबा पीदुना फुल पॉइंट अहुम फंगबा ngमख्रे सगोलवन यूनाइटेड टीम माइकैदगी माइपाकपगे अमतंगाइरबा पांजल अदु अनिसुबा हाफ मतुंगी यांखैमंगा सुबा मिनिट्स दा थेमची RS न चनबा ngमखिबनी प्रीमियर लीग असिगी ngasi अनिसुबा ग्राउंड गी सानखिबा कुंथ्रामाथै सुबा लीग मैच दा एथलेटिक ब्रदर्स एसोसिएशन अबा खेत्रगांवना इम्फाल यूथ फुटबॉल क्लब पु पांजल अनि सिनोदा थोइबा ngमदुना फुल पॉइंट अहुम फंगबा ngमख्रे माइपाख्रबा एथलेटिक ब्रदर्स एसोसिएशन गी माइपाकपगे पांजल अनि अदु साइखोम अविनाशना मैच की मरफुनिपान सुबा मिनिट्स ता पांजल अमा अमदी अनि सुबा पांजलना IYFC ना सानरोय अमजिन अलीना कुंथ्रामंगा सुबा मिनिट्स ता ऑन गोल चानादुना एथलेटिक ब्रदर्स एसोसिएशन गी अहेनबा पांजल ओइखिबनी इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन IWDF न सिंधुना पाचोई पार्ट 2 दा लेबा पामयाल ग्राउंड दा थासिगी कुनमंगा दगी चथरकलिबा कुनमंगा रक सुबा सुपर डिवीजन फुटबॉल लीग टूर्नामेंट 2025-2026 दा ngasi पामयाल पाचोई पार्ट 2 माइपाख्रे तोंगान बा टीम तरुक न सरुक यादुना चथरिबा फुटबॉल लीग ngasi नुंगथिल पुंग अनि ताबदा सानखिबा मरी सुबा लीग मैच दा पामयाल पाचोई पार्ट 2 ना चजिंग इनात कनबलु लिलोंग चजिंगबो पांजल अहुम अनिदा माइथिबा पीखी पामयाल टीम गी माइकैदगी माइपाकपगी पांजल अहुम अदु थियाम राजपोल खाइदेम रोनाल्डिट अमदी वाहेंगबम रोजेना मथंगसिना मैच की कुंथ्रानिपान सुबा मरफुतरेत सुबा अमदी मरफुद्रा मरी सुबा मिनिट्स ता अममम चनखी चेक लिलोंग चजिंगी माइकैदगी पांजल अनि अदुना मैतान कैसांगबम पोइरे हनबा अमदी पार्किंसन ब्रह्मचारी मयुमना अहान बहाफ की तरेत सुबा अमदी निपान सुबा मिनिट सिंगदा अममम चनखिबनी चथरिबा फुटबॉल लीग टूर्नामेंट असिगी मखा ताबा मैच ओइना हयेंग नुंगथिल पुंग अनि ताबदा यूथ वेलफेयर क्लब मालूम अमदी नॉर्दर्न क्राउन क्लब NCC खोंगामपाट अनिना लंबा तौनरगनी गवागे मैगाउंड लेबा मनोहर परिकार इंडोर स्टेडियम दा चथरिबा कुंथ्रामंगा रक सुबा सीनियर मेंस एमडी वुमेन्स नेशनल सेपाक तक्रो चैंपियनशिप 2025 ngarang loisinkhre सेपाक तक्रो फेडरेशन ऑफ इंडिया के मीटिंग मखादा गवा नयुंबु ओइरगा चथखिबा नेशनल चैंपियनशिप अदुदा मणिपुर की वुमेन्स टीम ना टीम इवेंट अमदी रेगो इवेंट अनिदा रनर अप ताहुदुना सिल्वर मेडल अनि फंगबगा लोइनना क्वार्टर इवेंट ना क्वार्टर फाइनल फाउबा सानखी मेंस टीम गिदा मणिपुर ना टीम इवेंट रनर अप तादुना सिल्वर मेडल अमा फंगहौखी अदुगा रेगो इवेंट अमदी क्वार्टर इवेंट गिदा मणिपुर मेंस टीम ना ब्रोंज मेडल अमम फंगमंगखी
ꯆꯦꯝꯄꯤꯌꯟꯁꯤꯞ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯅꯨꯄꯤꯒꯤ ꯔꯦꯒꯣ ꯏꯚꯦꯟꯠꯀꯤ ꯐꯥꯏꯅꯦꯜꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ (YAIPHABI) ꯃꯈꯨꯠꯇ ꯃꯅꯤꯄꯨꯔ ꯁꯦꯠ 2-1ꯗ ꯃꯥꯏꯊꯤꯗꯨꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯈꯤ꯫ ꯋꯤꯃꯦꯟꯁ ꯁ꯭ꯀꯥꯎꯠ ꯏꯚꯦꯟꯠꯀꯤ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯁꯥꯟꯅꯈꯤꯕꯗ ꯃꯅꯤꯄꯨꯔꯅ ꯍꯔꯤꯌꯥꯅꯥꯒꯤ ꯃꯈꯨꯠꯇ ꯁꯦꯠ 1-2ꯗ ꯃꯥꯏꯊꯤꯍꯧꯕꯅꯤ꯫ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯒꯤ ꯃꯦꯟꯁ ꯁ꯭ꯀ꯭ꯋꯥꯠ ꯏꯚꯦꯟꯠꯀꯤ ꯁꯦꯃꯤꯐꯥꯏꯅꯦꯜ ꯃꯦꯆꯇ ꯃꯅꯤꯄꯨꯔꯅ ꯗꯦꯜꯂꯤꯒꯤ ꯃꯈꯨꯠꯇ ꯁꯦꯠ 0-2ꯗ ꯃꯥꯏꯊꯤꯍꯧꯔꯒ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯔꯦꯒꯣ ꯏꯚꯦꯟꯠꯀꯤ ꯁꯦꯃꯤꯐꯥꯏꯅꯦꯜ ꯃꯦꯆꯇꯅ ꯃꯅꯤꯄꯨꯔꯅ ꯕꯤꯍꯥꯔꯕꯨ ꯁꯦꯠ 2-0ꯗ ꯊꯣꯏꯔꯒ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯃꯒ ꯐꯪꯕ ꯉꯝꯈꯤ꯫ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯃꯦꯟꯁ ꯇꯤꯝꯒꯤ ꯀꯣꯆꯅ ꯊꯣꯛꯆꯣꯝ ꯃꯣꯍꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯇꯤꯝ ꯃꯦꯅꯦꯖꯔꯅ ꯉꯥꯁꯦꯞꯄꯝ ꯔꯣꯃꯥꯅ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯋꯤꯃꯦꯟꯁ ꯇꯤꯝ ꯑꯗꯨꯒꯤ ꯀꯣꯆꯅ ꯄꯥꯉꯝꯕꯝ ꯗꯨꯔꯖꯤꯠ ꯑꯃꯗꯤ ꯃꯥꯏꯕꯝ ꯇꯝꯐꯥꯃꯅꯤꯅ ꯇꯤꯝ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯨꯆꯤꯡꯂꯤ꯫ ꯕꯥꯔꯤꯌꯥꯟꯗ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯍꯧꯔꯒ ꯆꯠꯊꯔꯤꯕ ꯑꯍꯨꯝꯂꯛ ꯁꯨꯕ ꯌꯨꯠ ꯑꯦꯁꯤꯌꯟ ꯒꯦꯝꯁ 2025ꯇ ꯇꯥꯏꯀꯨꯟꯗꯣ ꯃꯁꯥꯟꯅꯗ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯂꯧꯕ ꯉꯝꯂꯛꯈ꯭ꯔꯕꯤ ꯘꯔꯂꯛꯁꯃꯤ ꯏꯐ꯭ꯔꯥꯏꯂꯥꯠꯄꯝ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠꯇ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯖꯤꯕꯤꯁꯟ ꯋꯥꯔꯜ ꯕꯥꯔꯤꯌꯥꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯠ ꯑꯦꯁꯤꯌꯟ ꯒꯦꯝꯁ ꯑꯗꯨꯗ ꯘꯔꯂꯛꯁꯃꯤꯅ ꯀꯤꯂꯣꯒ꯭ꯔꯥꯝ 64 ꯃꯈꯥꯒꯤ ꯈ꯭ꯌꯣꯔꯨꯒꯤ ꯏꯚꯦꯟꯠꯇ ꯁꯦꯃꯤꯐꯥꯏꯅꯦꯜ ꯁꯥꯟꯅꯈꯤ, ꯃꯗꯨꯗ ꯊꯥꯏꯂꯦꯟꯗꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯅꯪꯗꯨꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯕ꯭ꯔꯣꯟꯖ ꯃꯦꯗꯥꯂꯤꯁꯠ ꯘꯔꯂꯛꯁꯃꯤ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯕꯤꯔꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡ, ꯑꯣꯜ ꯃꯅꯤꯄꯨꯔ ꯇꯥꯏꯀꯨꯟꯗꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯊꯧꯃꯤꯁꯤꯡ, ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯑꯦꯀꯥꯗꯦꯃꯤ (NSA)ꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ, ꯀꯣꯆ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ꯫ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯑꯦꯀꯥꯗꯦꯃꯤ (NSA) ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯀ꯭ꯂꯥꯁ 12 ꯇꯝꯂꯤꯕꯤ ꯍꯟꯗꯛꯀꯤ ꯘꯔꯂꯛꯁꯃꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯌꯨꯠ ꯑꯦꯁꯤꯌꯟ ꯒꯦꯝꯁꯇ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯕ ꯉꯝꯂꯛꯄ ꯑꯁꯤꯃꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡꯗꯒꯤ ꯌꯨꯠ ꯒꯦꯝꯁ ꯑꯁꯤꯗ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯕ ꯉꯝꯂꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯃꯤꯐꯥꯏꯅꯦꯜꯗ ꯑꯩꯈꯣꯏꯅ ꯊꯥꯏꯂꯦꯟꯗꯒ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯅ ꯈꯔ ꯁꯣꯏꯗꯣꯛꯈꯤꯕꯅ ꯑꯩꯈꯣꯏ ꯕ꯭ꯔꯣꯟꯖ ꯑꯣꯏꯅ ꯍꯟꯗꯛ ꯆꯠꯂꯨꯕ ꯊꯥꯔꯠ ꯑꯦꯁꯤꯌꯟ ꯌꯨꯠ ꯒꯦꯝꯁꯇ ꯑꯩꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯕ ꯉꯝꯖꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯋꯦ꯫ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜꯁꯦ ꯐꯪꯕ ꯉꯝꯖꯔꯛꯄꯅꯦ꯫ ꯑꯩꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯉꯤꯁꯦ ꯃꯤꯛꯁ ꯇꯤꯝꯗ ꯐꯪꯖꯕꯅꯦ꯫ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯐꯝꯁꯦ ꯀꯗꯥꯏꯗ ꯁꯥꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏꯗ ꯂꯩꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯐꯥꯎꯋꯦ, ꯑꯗꯨ ꯍꯔꯥꯎꯁꯨ ꯌꯥꯝ ꯍꯔꯥꯎꯏ꯫ ꯍꯥꯏꯗꯤ ꯄ꯭ꯂꯦꯌꯔꯁꯦ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯍꯧꯖꯤꯛ ꯌꯧꯔꯛꯄ ꯍꯥꯏꯁꯦ ꯃꯥ ꯌꯨꯠ ꯑꯦꯁꯤꯌꯟ ꯍꯧꯖꯤꯛ ꯌꯨꯠ ꯑꯣꯂꯦꯝꯄꯤꯛ ꯇꯧꯗꯣꯔꯤꯕꯁꯤꯗ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯣꯏꯅꯤ ꯃꯦꯗꯜ ꯂꯧꯔꯛꯄꯁꯤꯡꯁꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯍꯔꯥꯎꯕꯒ ꯌꯥꯝꯅ ꯑꯁꯤꯒꯤ ꯃꯣꯏ ꯂꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒ ꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯩꯔꯝꯃꯤꯁꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯇꯦꯕꯜ ꯇꯦꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯕ ꯁ꯭ꯇꯦꯠ ꯑꯣꯄꯟ ꯔꯦꯡꯀꯤꯡ ꯇꯦꯕꯜ ꯇꯦꯅꯤꯁ ꯇꯣꯔꯅꯥꯃꯦꯟꯠ 2025 ꯍꯌꯦꯡꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ 6ꯇꯒꯤ ꯂꯥꯛꯄ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯇꯦꯕꯜ ꯇꯦꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯇꯦꯕꯜ ꯇꯦꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯈꯥꯗ ꯅꯕꯦꯝꯕꯔ 2 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯀꯦꯇꯦꯒꯣꯔꯤ 19 ꯈꯥꯏꯗꯣꯛꯇꯨꯅ ꯄꯨꯟꯅ ꯃꯦꯗꯜ 79ꯗ ꯊꯣꯏ-ꯑꯍꯦꯟ ꯇꯥꯟꯅꯒꯅꯤ꯫ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗꯒꯤ ꯍꯧꯒꯗꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯎꯔꯦꯝ ꯄ꯭ꯔꯕꯤꯟ, ꯑꯍꯨꯝꯁꯨꯕ YRBꯒꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯁꯔꯥꯡꯊꯦꯝ ꯍꯦꯃꯟꯇ, ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ M. Beto ꯑꯃꯁꯨꯡ ꯕꯕꯤꯅꯥ ꯍꯦꯜꯊ ꯀꯦꯌꯔ ꯑꯦꯟड ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯏꯟꯗꯁꯇ꯭ꯔꯤꯖꯀꯤ ꯆꯦꯌꯔꯃꯦꯟ ꯑꯦꯟड ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯊꯥꯡꯖꯝ ꯗꯕꯂꯤꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯋꯥꯔꯀꯤꯡ ꯆꯦꯌꯔꯃꯦꯟ N. Suranna ꯍꯥꯏꯈꯤꯕꯗ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯒꯤ ꯁꯤꯡꯒꯜ ꯏꯚꯦꯟꯠ 6 ꯄꯨꯟꯅ ꯂꯩꯒꯅꯤ, ꯑꯗꯨꯒ ꯗꯕꯜ ꯏꯚꯦꯟꯠ 6 ꯂꯩꯒꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ 6ꯇꯒꯤ ꯁꯥꯟꯅꯔꯣꯏ 200 ꯔꯣꯝ ꯁꯔꯨꯛ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯒꯗꯕ ꯄ꯭ꯂꯦꯌꯔꯁꯤꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯇꯦꯕꯜ ꯇꯦꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯐꯣꯔꯝ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ CID ꯇꯦꯛꯅꯤꯀꯦꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯤꯕ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ ꯃꯌꯦꯡꯕꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯦꯂꯥꯏꯁ ꯂꯨꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ 3rd IRBꯒꯤ CO ꯁꯔꯥꯡꯊꯦꯝ ꯍꯦꯃꯟꯇ, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯇꯦꯕꯜ ꯇꯦꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯟꯁꯝ ꯃꯥꯏꯀꯦꯜ, ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯋꯥꯔꯀꯤꯡ ꯆꯦꯌꯔꯃꯦꯟ N. Suran ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ Thawal District Table Tennis Association State Open Ranking Table Tennis Tournament 2025 hayengdagi haujagani. Tournament sida single event da 23 laigani, boys gi taruk aduga girls gi taruk aduga double events tana taruk laigani. Hariba tournament sida
सानाबू योखत्पीबा सानाबू नुक्सीबीबा मियोइसिंग नहासिंग अहलमन ख्वाई खुदिमंगना टूर्नामेंट सिबु मपुंग फाना पांथोकपदा मतेंग पांगबिनबा पुनमक्ता खुरुमजरी हाइजरी तवाल डिस्ट्रिक्ट Sports for Peace and Development haiba thimda CRPF ki Chamaya Kitaruk Suba Battalion Sinduna Thasi ki Tangkun Mangadagi Chatharakba Jiribam Cricket Tournament 2025 King asi Sanakiba match ta Ichal Club Dibong team Mai Pakre Jiribam ki Vidyanagar Sports Complex ta Chathariba Tournament aseging asi Sanakiba match ta Jiri Dynamos Lalpani Amadi Ichal Club Dibong team Sanaki match aduda Jiri Dynamos Lalpani team na toss ngamduna ahanba batting tauki apiba over da Jiri Dynamos Lalpani team na over Taramapan ball marida wicket loina turaga run chamaga kuntra lobangam ki masigi paukhumda Ichal Club Dibong team na over Taramapan ball marida wicket mari turaga target run dagi ama helaga run chamaga kuntra mathoi lobangam khiduna match adu Ichal Club Dibong team na mai pak pangam khibani ngasigi match adu da Santosh Singh amadi Bishwajit Singh na umpire ama 1 amadi umpire 2 oiki hayeng cricket team Kalinagar gi mayokta Kasimpur Cricket Club Kasimpur team ani sanaragani Lailam Thokpam Youth Development Club LLYDC Khangabok na sinduna thasige kuntarukta gi Thobal District ke Khangabok me elekai Lailam Thokpam Community Hall da Chotharakpa ahan bai opening thau state level open chess tournament nga siloishin khibaga loinana makong mathang taraba singda manayen thokre Manipur State Chess Association gi meeting makhada numi thumni chupna chatharakhiba tournament loishin bagi thoramda BJYM gi president oiramba Manohar Mayum Baris Sharma Khangabok Joint Coordinating Committee JK Khangabok ki President Khundrakpam Devata Singh na chingbana sarukyakhi All Manipur Kung Fu Brotherhood Union Manipur na sindona thasige kuntarukta kwakaithel ngana pithong mapalda leiba Social Welfare Club ki Community Hall da Manipur Kung Fu team semnaba nomagi oiba trial selection pangthokre ngasi union asige president ke Maharavi na khutek piduna thadorakpa Gerald gi matung inna trial selection aduda tongan ba chahi kangluki nupa amadi nupi sanaroi loinana official yauraga punamioi kuntra taret na saba kangbu ama khangatki union ge selection committee amadi judge singna khangalaba sanaroi kuntra taret aduna chahi asige December 13 dagi 13 fawba New Delhi gi Takatora Indoor Stadium da pangthokadaba kuntra taruk lak suba National Jet Kone Do Championship 2025 da Manipur team gi mahut sinduna saruk yagani khallaba sanaroi singna December tang amagi mamang phawbada All Manipur Kung Fu Brotherhood Union gi secretary da report tawragadabani haina khangalakri National Sports University Imphal Manipur na sinduna ngarang dagi hawduna NSU Kho ground da chatharakliba NSU Kho Intramural Tournament 2025-2026 na siloishin kibaga loinana makong mathang takraba singda mana khuchinaduna pukning thogakhre National Sports University ge academic curriculum gi sarukama oina numit nini chupna Milkha Singh House na sinduna pangthoki Kho tournament adugi ngasi loishin manumita sanakiba final match ta Milkha Singh House na Birtikendrajit House pu Panjal Taranipan Tarataruk ta maithiba piraga team champion oiki tournament aduda Birtikendrajit Major Dhyanchand Sivaji amadi Milkha Singh haina house makhal mari thokna khaidoktuna sarukyakhi ahanwa semi final match ta Birtikendrajit House na Major Dhyanchand House pu Panjal kuni thoi konma thoi da thoiraga final changlakhi loinana ani suba semi final match tana Milkha House na Sivaji House pu Panjal Taranipan Taratare maithiba piraga final changlakhi tournament asige suba mafamgi match oina Sivaji House na lineup tawkhidaba maramna Major Dhyanchand House na walkover fangduna suba mafam kanmangam khibani kunmangarak suba Asia Triathlon Junior amadi Chai Kulumdoi Makhage Triathlon Championship Lisingani Kunmangada India ki mahut sinduna Manipur ge saruk yagada riba sarungbam athoba maitena National Sports University Imphal Manipur gi maikai dagi YAIPHABI Pidakli World Triathlon gi meteng makhada Asian Triathlon na sillaga Jordan gi Ayla Akabada lakliba October 13 dagi
November ama fauba chathagadaba championship asida saruk yaduna sarungbam athobana angamba thakta hotnaduna medal amadi soidana laurakani haibagi achetpa thajaba thamlakli ngasi National Sports University Manipur gi Vice Chancellor officiating Dr. Shyam Sundar Ratna athobada yaifab mangol amadi pukning thogalakli mangna championship aduda saruk yaba fangbase state asigi Chauthok chaningai ni haina NSU gi BC officiating na makhatana phongdorakli singjamai chinga mathak pisum leirakta leiba SG10 amadi premi ani gi machanupa athoba hauzik National Sports University Imphal Manipur da BPS da manga suba semester term liba mahairoi amani Kuntra Taruklak Suba National Jitkunedo Championship 2025 ta Manipur gi longjam manga sanamai chaibu Technical Director oina bukhalakle Association of All India Jitkunedo Foundation gi General Secretary Sifu Lion SL Giharana longjam manga sanamai chaida tharakpa cherol amada New Delhi gi Chalkatora Indoor Stadium da lakliba December 15 dagi 13 fawba numit nini chupna chathagadaba kuntaruklak suba National Jitkunedo Championship lisingani kun mangada mahakpu Technical Director oinaba khalakhibani hairi aroibada maroiba pausing amuka na pizari Lisingani sumnama gi June 19 gi thogoki matangda CBI na file tawrakiba closure report CGM Imphal West yakhidre CRPF ki personnel tarataret court takarak naba khanghankhre Manipur dagi lottawkhiba kuchukulai sing general election pangthoknabagi sem sariba Bihar yorakle haiba wafam NIA na khangba ngamkhre haidi Churachandpur district ki ti khonom fai khulgi khulakpa mangthang hauki blona thingkhraba United Kuki National Army gi jingnaba Kedar Singna tamthina phurambadagi leikhidre haidi amasung JJM scheme makhada lamlongai da thaknabai sing fangsu phangdana phangale haidi basi mari leina authority na numit 30 fawgi manungda sengdorakna ba taksilakli Matasda bulletin solution jare Manipur miyam gi punsida khwaidagi na maruoiba state asigi leibasigi madi malem gi ipau singi damak SKTV news pu miteng tadun leibiu loisilakpada punang pu mukahna khurumjari